ngamu khara nga yaiba khara Yongchak khara HawaiMubi khara Yongchak pudi aribani hanagini aduga moro khara punna fulle mahi ju kangboi kaiboi leire hai roksare manam sina tai di Loklei su yaure haibani irona bagida mukta uyandagi compact ta transfer tore umurok amasu yaurame sakmai da ngalaba ngari khara alu ngangba mangranate Yongchak sidang anobo oramagadi set launa kaira dabane adu kaisu kaide matang matamgi haibaduni samagi taruk tobu Yongchak ti karmaina bu chaba ngamgani hojiki oinade adu iron baje grinder de iron ba yada bazala si maju khangningi khutna iron ba imana lonbi ba angang ori ngaida chare mahao adum leina chare hojikandi asambi da gilas maning natragana matter gumbamna hekta met pa chatnare meter na mesan ben grinder de tak habi di kadika haire Kunna muk tawre chaning da blai hawra ka loire kunna iron bada hangoi galadi sabada yam petle haibani na hangoi bigino kunna iron ba yam hawani lo lagi yembiu fazana khut sa ham tok pira dum lon be kai su kai pi ngai da imana chak in bada charak taba mi oi bazala kunna lon bada hangoi galai haise chamasna dum charak bo oi bazala chawum bada chamasna in bo oi bazala nga yai ba setok sare namu yak pi da bilai yak to man bro ya oi da ngari khara tha dhare ngari ne nga yai bane pun hekta tha dhare amuk su noi khai re toina pagita makta ngari budi changmai da phulabani na badra toire badra patle singkhara hapaga changmai da hekta phutpa kanagum khara na ngari gi maru bu pan lei ngari je phi da muk chum ma cha ba su lei tongan ma khuja lakcha ni tongan ba maong mi tongan bagi matungina tongan ba maong adum thengna gani sina khoi gi style ni met laba morok nai khai raba mana masing alu pun hekta noi khai jare kunna bidri haina noi khai jare globe ko uppaga noi khai ba Eromba pamjade kunna pazana lon ba Eromba mahau loi bana amtang taste to view hangoi ba tugu jaba thadok view yeng biri besel naw mayam punamak amutang taste to rakanda mahau mali tholakane sung soi dan ising khara amuk haijan jare ising ayeng bani saba haukte hari ising ayeng ba adum hapa normal ising core food gi kan ba ising hekta hapa tek tagi kan ba ising hekta hapa bright tagi kan ba ising hekta hapa syntax tagi kan ba ising hekta hapa yum da thakna jana na ba thammi ba ising hekta hapa horen landing site ta thogol tawna bagi damakta nakal da thogol tawna bagi damakta HawaiMaton khara teno man bi khara loirak pada mahau laina bagi damakta silan cho khara haibadi phadigom khara telo manana loirak pada jaisan ba matamda hawgada mong amada semna bagi damakta mamangda ngagi box ta thaba telho mana khara lei hekpa mu yengmen narasi tilho maka tilho mana ma he somna kan da ju gamla da khara hekta yungjan jebani tilho maka ni he tilho maka ahum he manga maka jaka mano si wa male tarani thoi phadigom su loi na haure si yarne khale ready da lai karo injang ada pusan jare taseng budi chamdra su yabu yarabni ngasai nong na dum chamabani original oina adubu mayam gi nungai na bugida mukta khitang ising da chame Hentak khara masu ngale khara masu taw gibani ngara fazana lu na nan chame thatlaga padrat ain thatlaga compact sida local gi thangna soijinli macha soijinli kupna soijinli Eromba sida tahanli hauna na bagida makta manam nungsi na bagida makta Eromba habisi maroi mapang hek khare hek yamagadi manam hekta nungsi hekta chabada hawe adugi damakta maroi semu hapibne kansu kane green leafy vegetables singni bane maroi hakro matung dade
Khabai lae otpa phajana otpa tension dana otpa kot dana otpa phajana otpa maroi hakra kanda di khabai ama laksalaga otpa jini hena istilnaw mayamna mahaudi phajana phangbi gani mahi kitang hapchalle ising am kitang hapchalle otpa kanda nangbagi filter okpadagi mahi nangmalle na khanbadagi ising khara mu thadhajagre lagi khara khaidokchare asumna Hentak sima best of the best Manipur khatang da phangba Assam da tariba maitai Bangladesh da tariba maitai singnasu adum hentak chabagi chanabi hainabi leramgani Tripura na chingba Northeast state sing da taba maitai sing tongan mafam da khunda dun laiki maitai sing adum hentak chabagi hainabi chanabi adum leramgani thajai nakanda thogol tona baidamakta laiba HawaiMaton amadi Tanoman bis adu next achaubu kompak amadagi macha kompak amada transfer tawkhraba ngasai dagi segi tanawrabi khutsana lonbi beiron bani landing site haithana baidamakta sem sadan laijare nakana somdana inaupa kharana ngarang thongba lehoba anu gi mathel amaju yauri ngasigi mathel landing site khaba yesna kolaga pukhot charaga haithajare Pazana tare landing site. Hack the tot bahore, Mangrasa or we could see churi tauri. Morok, Akoki Morok, Sumbaze Moroki, Kari Morok Masa Hydrokari, Morok Maku, Lok talks adre, Adam Puneta Sizen Bayaba Ponida, that would have been Naitaba, still now sing Sudum Yobi, and the way did them Sizel lage, Asumna, Krakara, Namboy boy Tolaga, Hackta. Mahog Pazana Panga from Namdaba, whatever yak but out there. HawaiMaton Khara by cut Jaraga hector yard and Jelake. Sugi Yongchak Mose, I'm gonna Hinabdi or the Adubu Amani desire. HawaiMaton Yongchak, Alu, HawaiMubi, Loklei. Nachingba sumba iron mada HawaiMaton Kotpa sidi mama na machapa makasa hek mana kare janong mambi ani jang logjaga pazen is logjaga janong mambi jumu ka kotsan ba ya beng how beng stop nó hòm phá lên nó phẳng Hentak cái tăng cột cho được già đấy cả Hentak cái bố là toàn ngàn mà hòm thầm đa cái ngắc mà tầm cái sắp ra bạ mà hòm tụi mà gì phá lên phẳng lối sinh giờ cái sinh nào mà làm phun mà